ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯤ ꯂꯦꯝꯅ ꯂꯩꯕ, ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ, ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯂꯩꯅꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯗꯤꯛꯁꯟꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯄꯅ ꯑꯣꯐꯤꯁ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯒꯥꯔꯤ ꯑꯗꯨ ꯖꯤꯄꯤ ꯀꯣꯂꯦꯖ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯕꯤ ꯁꯦꯂꯤꯅꯥꯕꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯔꯤ ꯍꯥꯏꯕꯇꯅꯤ, ꯊꯣꯛꯂꯛꯄ ꯀꯧꯕꯗꯤ ꯅꯥꯏꯗꯦ꯫ ꯑꯗꯨꯝꯅ ꯉꯥꯏꯅ ꯉꯔꯥꯡꯒꯨꯝꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯉꯥꯏꯔꯤꯕꯗꯨ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯔꯤꯕꯗꯨ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯉꯁꯤꯗꯤ ꯉꯔꯥꯡꯒꯨꯝꯅ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯇꯦ꯫ ꯗ꯭ꯔꯥꯏꯚꯔꯗ ꯌꯥꯔꯦ ꯒꯥꯔꯤ ꯊꯧꯔꯣ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯂꯝꯕꯤ ꯑꯗꯨ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ, ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯇꯞꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯨꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯃꯥꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯗꯕꯅ ꯈꯥꯝꯕ ꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯄꯨꯡꯒꯤ ꯀꯇꯥꯅꯗꯤ ꯈꯥꯝꯂꯨꯕ ꯌꯥꯗꯅ ꯆꯠꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏ, ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯗꯤꯛꯁꯟꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯝ ꯆꯠꯂꯤ꯫ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤꯁꯨ ꯂꯦꯞꯄ ꯌꯥꯗꯦ꯫ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯖꯤꯄꯤ ꯀꯣꯂꯦꯖ ꯂꯣꯝꯗꯁꯨ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯗꯦ꯫ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯒꯅ ꯍꯌꯦꯡ ꯊꯦꯡꯅꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯉꯥꯏꯈꯤ꯫ ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤꯗꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯟꯅ ꯊꯦꯡꯅꯔꯛꯇꯕ, ꯎꯅꯔꯛꯇꯕ ꯁꯛꯐꯝꯁꯤꯗ ꯗꯤꯛꯁꯟ ꯃꯁꯥꯗꯨ ꯃꯔꯝꯗꯤ ꯏꯆꯥ ꯆꯥꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯈꯠꯄꯗꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯋꯥꯈꯜꯗꯨꯁꯨ ꯑꯃꯃꯨꯛ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯂꯩꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ 6 ꯑꯁꯨꯝ ꯆꯠꯄꯅ ꯍꯞꯇꯥ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯗꯤꯛꯁꯟꯅ ꯁꯦꯂꯤꯅꯥꯕꯨ ꯉꯥꯏꯔꯕꯁꯨ ꯍꯞꯇꯥ ꯍꯦꯜꯂꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯊꯦꯡꯅꯗꯦ꯫ ꯇꯁꯦꯡꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯁꯤ ꯅꯨꯡꯗꯝꯕ ꯃꯍꯥꯛꯅ ꯊꯦꯡꯅꯍꯜꯂꯔꯣꯏ ꯍꯥꯏꯅ ꯊꯦꯡꯅꯍꯟꯗ꯭ꯔꯤꯕꯔꯥ? ꯅꯠꯇ꯭ꯔꯒꯅ ꯗꯤꯛꯁꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯈꯪꯕ ꯉꯝꯗꯦ꯫ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯅꯨꯡꯗꯝꯕ ꯃꯥꯒꯤ ꯀꯨꯝꯍꯩ ꯂꯤꯂꯥꯅꯤ꯫ ꯌꯦꯡꯁꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯨꯝꯍꯩ ꯑꯣꯏꯅ, ꯂꯤꯂꯥ ꯑꯣꯏꯅ꯫ ꯅꯨꯡꯗꯝꯕ ꯃꯥꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩ ꯀꯔꯝꯕ ꯀꯨꯝꯍꯩꯅꯣ ꯍꯥꯏꯕꯗꯨ꯫ ꯊꯥ ꯑꯃ ꯍꯧꯖꯤꯟꯈꯤꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯋꯥꯠꯄꯒꯤ ꯃꯇꯝ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯗꯤꯛꯁꯟꯗ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯂꯣꯏꯔꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯡ, ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃꯅꯤ ꯆꯠꯂꯤꯕ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯗꯤꯛꯁꯟ ꯌꯥꯝ ꯊꯥꯖꯗꯕ, ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯄꯦꯟꯗꯕ, ꯑꯁꯥꯎꯕ, ꯍꯔꯥꯎꯕ ꯑꯃꯠꯇꯒꯤ ꯃꯃꯤ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯥꯎꯔꯛꯇꯕ ꯃꯔꯝꯅ ꯒꯥꯔꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯗꯤꯛꯁꯟ ꯄꯟꯊꯗꯦ꯫ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯉꯁꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯗꯨꯅ ꯐꯠ ꯈꯥꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯈꯝꯂꯛꯂꯤꯕ ꯒꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯗꯤꯛꯁꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯕꯤ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯂꯦꯐ ꯁꯥꯏꯗꯀꯤ ꯃꯤꯔꯔꯗꯨ ꯆꯤꯡꯊꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗ ꯌꯥꯝ ꯂꯦꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯄꯤꯛꯇ꯭ꯔꯨ, ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ?" ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯃꯗꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯤꯛꯁꯟꯗ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯅꯣꯟꯊꯔꯒ ꯁꯠ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯗꯤꯛꯁꯟꯁꯨ ꯃꯥꯒꯤ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯒ ꯅꯨꯄꯤꯗꯨꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯉꯤ꯫ ꯗꯤꯛꯁꯟꯅ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯁꯨꯒꯠꯂꯒ ꯐꯠ ꯅꯣꯟꯈꯠꯂꯒ ꯅꯥꯀꯟ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯗꯤꯛꯁꯟ ꯅꯣꯛꯐꯦꯠ ꯇꯧꯏ꯫ "ꯄꯩꯊꯣꯛꯄꯤ ꯄꯣꯝꯊꯣꯛꯄꯤꯒꯤ ꯊꯕꯛ ꯀꯣꯟꯅ ꯇꯧꯁꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯤꯛꯇ꯭ꯔꯨ ꯅꯉꯣꯟꯗꯅꯤ꯫ ꯒꯥꯔꯤ ꯉꯥꯏꯕ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤꯗꯤ ꯐꯪꯂꯔꯣꯏ꯫ ꯑꯩ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯨꯝ ꯐꯖꯕꯤ ꯄꯤꯛꯇ꯭ꯔꯨ ꯏꯕꯦꯝꯃꯅ ꯌꯥꯕꯤꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ꯫
ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯦꯂꯤꯅꯥ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ, ꯒꯥꯔꯤꯁꯤꯁꯨ ꯂꯥꯛꯄ ꯅꯥꯏꯗꯦ꯫ ꯑꯩꯕꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯨ ꯑꯁꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯅꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯑꯁꯣꯏꯕ ꯌꯦꯡꯕꯗ ꯇꯥꯕꯗ ꯀꯟꯖꯕ ꯗꯤꯛꯁꯟꯗꯤ ꯁꯦꯂꯤꯅꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯕ ꯍꯩꯅꯗꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ꯫ ꯉꯥꯏꯔꯤꯕ ꯒꯥꯔꯤꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯪꯉꯔꯣꯏ꯫ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯏꯖꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯁꯨ ꯂꯥꯏꯕꯛꯅ ꯊꯤꯗꯅ ꯑꯃꯨꯛ ꯐꯪꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯁꯛ ꯐꯖꯕꯤ ꯃꯦꯗꯥꯝ ꯄꯤꯛꯇ꯭ꯔꯨ ꯏꯕꯦꯝꯃꯗꯤ ꯁꯦꯟꯗꯣꯏꯗꯩ ꯀꯩꯗꯩ ꯂꯣꯏ ꯃꯥꯡꯉꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯍꯦꯅꯨꯕ, ꯅꯪ ꯒꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯗꯤ ꯈꯥꯝꯐꯝ ꯂꯩꯇ꯭ꯔꯕꯣ? ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯋꯥꯍꯩꯐꯝ ꯉꯥꯡꯐꯝꯒ ꯂꯩꯇ꯭ꯔꯕꯕ? ꯂꯩꯇ꯭ꯔꯒꯅꯅꯦ ꯅꯌꯨꯝꯗ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯌꯥꯝ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯕ ꯏꯍꯦꯟ ꯍꯅꯨꯈꯩ ꯍꯅꯨꯕꯁꯤꯗꯤ꯫ ꯑꯩꯕꯨ ꯍꯅꯨꯕ ꯀꯥꯏꯅ? ꯍꯣꯏꯕꯦꯝꯃ ꯐꯖꯕꯤ ꯄꯤꯛꯇ꯭ꯔꯨ ꯆꯥꯎꯍꯦꯟꯗꯕꯤ, ꯉꯁꯤꯗꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯒꯥꯔꯤ ꯐꯖꯅ ꯆꯦꯟꯗꯦ, ꯑꯅꯛꯄꯒꯤ ꯈꯛꯇ ꯆꯦꯟꯕꯅꯦ꯫ ꯍꯣꯔꯦꯟ ꯑꯊꯦꯡꯕ ꯐꯥꯎꯕ ꯉꯥꯏꯔꯁꯨ ꯐꯪꯂꯔꯣই ꯍꯥꯏꯕꯤꯔꯝꯂꯒ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯕꯤꯕꯅꯤꯅ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ꯫ ꯉꯁꯥꯏ ꯄꯨꯡ 1ꯗꯒꯤ ꯉꯥꯏꯔꯛꯄꯅ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯁꯤꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂ ꯈꯟꯅ ꯁꯦꯂꯤꯅꯥꯗꯨ ꯒꯥꯔꯤ ꯐꯪꯗ꯭ꯔꯗꯤ ꯈꯟꯗꯨꯅ ꯄꯥꯈꯠꯄ ꯍꯧꯔꯛꯂꯤ꯫ ꯗꯤꯛꯁꯟꯗ ꯊꯤꯜꯂꯝꯃꯣ ꯍꯥꯏꯗꯧꯁꯨ ꯇꯟꯒꯨꯝ ꯇꯧ, ꯑꯃꯨꯛꯁꯨ ꯍꯥꯏꯅꯤꯡ ꯑꯃꯨꯛꯁꯨ ꯇꯟꯒꯨꯝ ꯇꯧ, ꯃꯆꯤꯟ ꯄꯣꯝꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪ ꯌꯥꯗ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯖꯍꯧꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯩ ꯃꯈꯣꯜꯅ ꯅꯤꯜꯂꯛꯑꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯑꯣꯏꯔꯨꯅꯕ ꯅꯣꯡꯃꯩꯅ ꯄꯥꯟꯗ꯭ꯔꯤꯉꯩ ꯆꯠꯍꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯁꯣꯝ ꯐꯖꯕꯤ ꯄꯤꯛꯇ꯭ꯔꯨ ꯏꯕꯦꯝꯃꯗꯤ ꯂꯩꯕꯤꯍꯧꯔꯣ꯫ ꯗꯤꯛꯁꯟ ꯒꯥꯔꯤꯗꯨ ꯊꯧꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯃꯥꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯕꯒ ꯍꯥꯏꯕꯒ ꯂꯝꯕꯤ ꯃꯇꯦꯛꯇꯨ ꯒꯥꯔꯤ ꯇꯌꯥꯔ ꯄꯣꯛꯈꯥꯏꯕꯒꯤ ꯍꯧꯔꯕ ꯈꯣꯟꯖꯦꯜꯅ ꯕꯣꯝ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯁꯦꯂꯤꯅꯥ ꯄꯥꯈꯠꯄꯒꯤ ꯀꯤꯔꯗꯨꯅ ꯊꯧꯒꯗꯕꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯕ ꯒꯥꯔꯤꯒꯤ ꯊꯣꯡ ꯐꯠ ꯍꯥꯡꯗꯣꯔꯛꯂꯒ ꯐꯠ ꯇꯣꯡꯈꯠꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯃꯈꯣꯟ ꯊꯧꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯒꯥꯔꯤꯒꯤ ꯊꯣꯡꯕꯨ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯊꯤꯡꯅꯒꯦ? ꯒꯥꯔꯤꯒ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯕ ꯇꯥꯔꯦꯅꯦ꯫ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯐꯥꯎꯕ ꯊꯤꯡꯖꯤꯟꯕ ꯍꯩꯇ꯭ꯔꯕꯣ? ꯗꯤꯛꯁꯟꯅ ꯍꯥꯏꯔꯤꯗꯨꯒ ꯇꯥꯗꯦ ꯁꯦꯂꯤꯅꯥ ꯍꯧꯖꯤꯛꯇ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯁꯥꯗ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯀꯤꯕꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯍꯅꯨꯕ, ꯒꯥꯔꯤ ꯊꯧꯔꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯅꯣꯡꯃꯩꯒꯤ ꯃꯥꯜꯂꯦ꯫ ꯏꯕꯥꯅꯤ ꯁꯣꯛꯄ ꯇꯥꯔꯦꯕ꯫ ꯃꯣꯏ ꯌꯥꯝꯅ ꯀꯥꯞꯅꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯁꯦ꯫ ꯒꯥꯔꯤꯁꯦ ꯑꯝꯇ ꯊꯧꯔꯣꯝꯅꯤ꯫ ꯉꯁꯥꯏꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕꯗꯧꯅ ꯅꯪꯕꯨ ꯂꯩꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯁꯦꯂꯤꯅꯥ ꯗꯤꯛꯁꯟꯗ ꯐꯩꯅ ꯌꯦꯡꯂꯒ ꯈꯨꯖꯤꯟ ꯍꯦꯛꯇ ꯁꯤꯛꯏ꯫ ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯅꯌꯨꯝꯗ ꯊꯥꯗꯔꯨꯔꯣꯕ꯫ ꯒꯥꯔꯤꯁꯦ ꯊꯧꯔꯣ ꯍꯥꯏꯕꯅꯤ꯫ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦꯕ꯫ ꯐꯅꯤ ꯄꯤꯛꯇ꯭ꯔꯨ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯏ꯫ ꯗꯤꯛꯁꯟꯅ ꯒꯥꯔꯤ ꯊꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃꯃꯨꯛ ꯂꯥꯛꯏ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯁꯦꯂꯤꯅꯥꯗ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯀꯣꯜ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯍꯜꯂꯛꯑꯦ, ꯂꯝꯕꯤꯗ ꯂꯩꯔꯦ꯫ ꯍꯥ? ꯀꯩꯅꯣꯅꯦ? ꯃꯣꯏꯒꯤꯗꯨꯕꯨ ꯆꯠꯄ ꯌꯥꯗꯅ ꯄꯨꯔꯥ ꯊꯤꯡꯖꯤꯜꯂꯕ ꯍꯥꯏꯁꯤꯕꯣ? ꯑꯣ, ꯐꯔꯦ ꯊꯝꯃꯣ ꯑꯗꯨꯗꯤ꯫ ꯗꯤꯛꯁꯟ ꯐꯣꯟꯗꯨ ꯊꯝꯕꯒ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯋꯥ ꯉꯥꯡꯕꯗ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ, ꯃꯤꯌꯥꯝꯅ ꯎꯕꯗ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯅ ꯁꯣꯟꯅꯒꯗꯧꯔꯤꯕ ꯗꯤꯛꯁꯟꯒꯤ ꯐꯤꯕꯝ ꯁꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯦꯂꯤꯅꯥ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯁꯛ ꯍꯥꯏꯔ ꯊꯤꯗꯦ, ꯊꯕꯛ ꯍꯥꯏꯔ ꯇꯧꯏ, ꯏꯅꯥꯛ ꯍꯥꯏꯔ ꯈꯨꯜꯂꯝꯅꯤ ꯈꯪꯏ꯫ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅ ꯉꯁꯤ ꯐꯥꯎ ꯅꯨꯄꯤ ꯊꯤꯗꯈꯩ ꯍꯅꯨꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅ ꯀꯔꯤ ꯋꯥꯈꯜꯗ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯀꯥꯏꯅꯕꯒꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕꯒ ꯂꯩꯖꯥꯠꯂꯣ? ꯑꯗꯨꯁꯨ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯑꯁꯤ ꯅꯨꯄꯥꯁꯤꯅꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯒꯗꯕ ꯁꯛꯇꯥꯗꯤ ꯅꯠꯇꯦ꯫ ꯃꯁꯛ ꯐꯖꯕꯁꯤꯗ ꯅꯣꯡꯁꯥ ꯑꯃꯟꯕ ꯁꯛꯇꯥ ꯑꯃꯗꯤ ꯌꯥꯎꯔꯤꯅꯤ꯫ ꯗꯤꯛꯁꯟꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯁꯦꯂꯤꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯠꯆꯤ ꯐꯠꯈꯠꯆꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯦꯂꯤꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨ ꯁꯨꯒꯠꯂꯒ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤ ꯊꯧꯏ꯫ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯅꯥꯀꯜ ꯑꯃꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯁꯄꯤꯠ ꯀꯟꯅ ꯍꯦꯛ ꯈꯪꯊꯧ ꯊꯧꯖꯤꯜꯂꯤ꯫ ꯏꯈꯪ ꯈꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯁꯦꯂꯤꯅꯥ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯋꯥ ꯍꯥꯏꯐꯝ ꯉꯝꯗꯅ ꯏꯛꯑꯥ ꯇꯧꯗꯨꯅ ꯒꯥꯔꯤꯗ ꯑꯗꯨꯝ ꯇꯣꯡꯏ꯫
Minute khara thauраꯛꯂꯒ classic hotel mapada gari khami. Dixon wa ngang da perprop kumthei. Selina na tungliba gari gi thong amo hangdoraklaga kumlo o haibagi matawgum makhuna khatlaga ingit tawi. Maduda Selina gyan tadraduna mangda leptuna leiriba nupaduda tumin yengtuna lei. Selina na kumdana gari da dang tonglaga leibaduda Dixon Selina gi khut paraga chingthoi. Adumnaga torokpaduda Selina machado khangprit gi khangi. Dixon gari gi thong phajana molon silaga Selina gi khudang du chinglaga hotel manung du mabani changminarakli. Kaino khusi thado kai dum nang na polisi ba khusi thado omni. Napunsido hiningladi oyam ngalakano tomina gi tingu minaro. Dixon na mongada pari bukutu lauthok na bakana hotnari Selina na. Adumna tawrakpadudana hena pari bukudang thadokdana adumak jena paisili. Paisin paisina hotel gi manager doga unaraga Dixon wali utai khara susanaduna lei. Kaino khara hainaraga Dixon na mathaklom da chinglaga puduna lai. Ister ka khatpagi hotel gi leiriba room mayam gi yahan hek hanba room gi thong dang doklaga kari sohaida adumak Selina bu chinglaga sofa leiriba duda kitnam sindana phamali. Adung masa chawraba nupa mana inbadudadi hanadagi masa sonduna leiraba Selina di masa dunga pangamdraduna sofa da khangube upsili. Aya nuba sanu chuba mingonda ba sukani inba nangna koktu chakpra ha kaigino nangna isida puraklise kaigino haibane thongjem da hangdo kona phajana tamna airinga sida hangdo haibane nangna ithin binaraga kaino haibane nang tawrise thongse hangdosi ai chatke thenge haibane. Dixon di hairibudu tadi thawasa da sofa da makhung karan chansilaga nungai dum phamduna lei. Tawriba matawda Selina mai hauna saure. Phamduna leiriba Dixon gi masamda ekta laktana phoi. Nang is ayu sitira. Aibu nupini kashito banga moi haina kaigino hanu banang ai pharise. Ha ayum chatke thongsem ta hango haibane ayum chatke haiba. Chalo kaino nangonda kanana chatkano haige aidi nang khamdena. Nangna thongse solo Selina tra thongse hango haibane. Loni khanduna ain losingkraba thongsida amungna wonana hangladaba mido aidi nate. Nang yam chatninglagana nasana dum hagjaro aduga dum chakhiba yani. Thawasa dana hairakliba waduda Dixon gi mawong matawduda Selina masadu sauba hemankhibana kapkadawre. Famdana leiriba Dixon gi masam masada makut macha aninduna thong hango haina phuri. Adung law khongliba wakalibadu Dixon tarabasu tasinada magi thukpa matawraga lei. Dixon na thawsada dum leiriba mawongduda hadakti Selina Dixon gi makutu yam kanna khuzin ekta siktatli. Maduda Dixon du naraduna ayo sine kaino thoi ado kana sigidu ngawrabo nang kana do maina signagi ba picture dine picture oina dum leyo nangne mahude pitkan lepi iduga. Amuksu Selina Dixon gi makutta khuzina siknaga yam sauna kanagi thoi ha kanagi picture ngasai degi natro aina nangoda thonga ngari do nangna tasina dana leirido kaigino perpro hogolo aduga thongse hangoba nangne aina saura adina te kya chawroi kona. Is nangna saura kai dawdi ba ha thoi nangna saura kai dawdi no ba amtai ro ne. Dixon na thoi picture macha hairakliba wai sida oiri Selina na yam sauri ba. Kanagi picture kanagi thoi ha kanagi macha no ba noina tugi thoi hanuba nang thongse hango ayim chatke haibane ima du masana ba phabada ngai bane ba angang du su chaklam nan mabani ayim yoraga chak thonglo khidoini haiba hanuba nang thongse ta hangoda ai tan toirasu dum chatlage ba. Hairaga peri mamit ira chenduna Dixon da yengi. Matawduda Dixon amuk nungairaktre Selina da nungsina yengduna lei. Anuba thongse hango ai chatke nangna khaliba wakhal tawriba thabakse kaino oithokpa yaroi ai su miyoibane taibangi chatnabi mi amagi wakhal chapchana khangi nangna ibu nungsi ai bai khangi aiduna su aidi nangmu nungsiba ngamloi. Itha thajadana hairakliba waduda Dixon di ngangakre. Mamai luktaduna leiribi Selina da yengduna lei. Asukuina sanglaba
Asukuina sanglaba chahi kayasida magi Nungsibada Selinana khangbiroidra khanna adumak wana ngaiduna lakpani. Adubu ngasidi magi Nungsibada Selinana khangbirambasida Dixon masado haraubasu phawi. Amukna nangna khanba wakhal tawriba thabaktu oiroi nangna ibu nungsirabasu ainadi nangma nungsiba ngamloi hairiba wahaiduda Dixon Selinada adum yengna hairaklammi. Kay maramgi aigi nungsibabu nangna accept tawba ngamloi hairiba. Mado nangna ingonda hangmagi mathau tade. Karigumba taramlabasu wahangdugi pakhum binaba ifamda thawna laite. Tai wahang hangbagi mathau tai yam tai pakhumsu yam chawna binabagi maramsu nafamda lai. Ayo kaigino aigi nungsibada nangna accept tawba ngamloi hairiba hayo thoi kaigino. Dixon Sorsang na mutang hunduralaga amo hairai. Thoi ngasi phawbada aina kanagu milam lambi amabu hanna yengdana asukiba matamse nupiti dana laklibasi kaigino aibu wahangdi leifam thoktabra ifamna wahangdo hanglaroidra karingba wahangdo hangladi piringai pakhumsu ifamda leifam thoktabra thoi karigisu thokloi adamak leifam thokpani wahang pakhum haibasidi thadoknaba yadana adumak chapminabani adubu aina nangwanda hangliba wahangdogi pinaba pakhumsu mafamsida yam chawna leifam thoi. Phare nangna pakhubadubu piroi hairabasu aigi wahang pakhumse nafamda pigi maramdo khangniradi nang taro tanindrasu dum taw aidi hairani. Asukuiba chahi kayase nongmatami kup amagi matam tangla phawba imisina lamlanbi kana amatam bichana phawba hana yengludri. Maramdi ahan boina aigi imisina ukiba thamosina koida zakhiba lamlanbi kanagumbi amagi saptambo thamosida yektuna thamkrabi mahakbu kawba ngamkhide. Mikup khuding mataboduma uki thengnaki matamdo